मरुब इ पाउसुं मणिपुर टॉप चैनल की माइकैदगी म्याम थमजगी अहानबदा कॉन्स्टिट्यूशन यावरिब शेड्यूल ट्राइब की प्रोविजन सिंह खंगनब मथौ ताई अवांगबौ पाउजल न्यूज तगी इंडियन कॉन्स्टिट्यूशन की आर्टिकल द मयेक सिंह पल्लिब शेड्यूल ट्राइब की प्रोविजन सिंह कचिन कुयाद लैरिब ट्राइबल खुदिमक मुन खंगनब मथौ ताई हैना मणिपुर लेंगा की वाटर रिसोर्सेस डिपार्टमेंट की मिनिस्टर अवांगबौ न्यूमाइन फोंदोखरे वाफम असि मिनिस्टर नंगसि सिंगमैरोंग द लैब क्लासिक ग्रैंडियर पांगतोप अहानब मणिपुर स्टेट कमीशन फॉर दी शेड्यूल ट्राइब की फाउंडेशन डे निमित का मरी लेना फोंदोखिबनी फाउंडेशन डे निमित का मरी लेना थौरम मधुर सरुक याखिब मिनिस्टर अवांगबम न्यूमाई तमेंगनु केंद्र की एमएलए जंगहेंगलुंग अपनमई कमीशनर की चेयरपर्सन थुइगल मैथ्यू मणिपुर लेंगा की फॉरेस्ट एनवायरनमेंट एंड क्लाइमेट चेंज की स्पेशल सेक्रेटरी एमएस खान अमदी मणिपुर स्टेट कमीशन फॉर ह्यूमन की हानगी मेंबर सेक्रेटरी रंजिता गोलमई पुनः सेमिनार फोंकी मिनिस्टर मखातना हाई कॉन्स्टिट्यूशन ट्राइबल की रिजर्वेशन खुदोंचाब क्या पीरबसु ट्राइबल सिंगी मरक्तगी मरुओइना नहासिंग होनब वाटपगी ममी तारी चखोलाबा मदि मंगजुल थाब खुनायामगी थाग यौनब होनरकप मतमदा लमदम मसिगी कसिन कुयाद लैरिब ट्राइबल खुदिमकना कॉन्स्टिट्यूशन पीरिब खुदोंचाब क्यागी मतांग मुन्न खंगदोक मथौ ताई हाइना फोंदोखि थौराम अदुगी सरुक अमा ओइना ट्राइबल की चखो थौरांग अमदि अनिंगबा पाम क्यागी मतांगदा खना नैनबगी सेशन मसु पांगथोकि हाइना पाउसिदा मखा तारकली अतोपा पाउमना लंजेनरीब इमुंगसिंग आंगांसिंग मही तंबा होख्रे लंजेनरीब इमुंगसिंग आंगांसिंग मही तंबा फंगननब ngarangdagi zonal education office jiribamna विद्यानगर मल्टीपर्पज स्पोर्ट कॉम्प्लेक्स दा टेम्पररी स्कूल अमा हांगदोक्तुना क्लास 1 की 8 फाउबगी महैरोई मौद्राग निपान मही तंबा होख्रे मसिगिदमक हेडमास्टर अमा मसुम ओजा कुनगहुमदोई पोस्टिंग पिख्रे टेक्स्ट बुक अमदी नोटबुक सिंग मांगजौना आंगांसिंग द फंगनख्रे हाइरदुना सब मानब टेम्पररी स्कूल सिंग रिलीफ कैम्प मनाक्ता मथौ तारकपगी मतुंगिना हांगदोकने हारि जिरिबम की मियोय क्या इरांग मरम ओइरगा लंजेनदुना लैरिब मियामदा रिलीफ मटेरियल सिंग फंगनबगी थाबक जिरिबम डिस्ट्रिक्ट एडमिनिस्ट्रेशन लेप्तना सथरि डिस्ट्रिक्ट असिगी डीसी कृष्ण कुमार की मियंग मखादा ngasi हवाई सेंगवाई एलपीजी सिलिंडर स्टैंड फैन नोंमद संगदब याद्रब पोलम सिंह सुगेंतोके पीएचई डिपार्टमेंट सांग नाइन रिलीफ कैम्प सिंग दा थकना सानबी इसिंग फंगली हाइना आईपीआर नंगसी थोक सिरोल अमन हाइदि सीआईसी जिरिबम की मैकेदगी सु सैनिटरी किट सिंग येंथोकपगी मथकता डॉक्टर अमदी मेडिकल स्टाफ सिंग सांग नाइन हेल्थ चेकअप तौबगी थबक चथरी हाइदि अतोप पाओमना फिजेट चाक्सेरम सुम चाक्सा युथक तयोनरपा लमदम असिद लैरिब जाति कांगलु खुदिमक की मागी फिजेट तुआन तुआन लैजबगुम चाक्सा युथकदसु खेनबदमक लै मागी मागी ओइब जाति सिंगी तुआन तुआन ब लोल सिंग लैजरबस इंडिया की ओइना हिंदी अमद इंग्लिश न जाति अमग ई पाउ फाउनरी अदब स्टेट खरददी मखोय मखोय की लोल अमदी मयेक अदुता सिजनदुना लोल अमतगी मतेंग लौदबसु लैरि हाबियै असुमना मणिपुरदसु तुआन तुआन जाति सिंगी लोल लैजरबसु मितै लोनसिन जाति अमगी मरक्ता लोन फाउनरी अवांग नोंपोक गरत की सिदायद लैरिब जाति सिंगबु असौ स्टेट सिंगी मियोय सिंगना उसित थावोइदबगी येंगलिब मियेंग असिना लमदम सोमगी मियामगी थामोइद पेंदब असुमसुम हेंगलकली अवांग नोंपोक स्टेट सिंगी मियामबु सोइद ngamदब सेंटर अकनब थबक पैखलबसु थावदोक्ति थोकप लेप्ते मसिगी मतांगदा नैनब यारक्लिबा मना अवांग नोंपोक की स्टेट सिंग लैरिब जाति कांगलुप सिंग असिना सेचारिब सिंग सिविल सोसाइटी सिंग येंगसिनबगी तंगाय फदब अमलाकली इनखलगलिब पाखंग लेसाबी क्या समकक्तगी फिजेतगी कोरियन मतौ तंबदगी तोंगान मवंग अमन सखिबदगी मागी नाट के ओइब सतना कांगलोन असि कायथरकबगुम तवरी मियोइबगी फिजेत असिनी यामना मरु ओइरिबसि औब क्याना इस हाइब फिजेत क्या योरकसिना औब सिंगी थमोइदा अफफतगी ओखल खलक्तुना ngaki aningwa duna mangtha dun nupi edubu karisu leitan urakpadagi laiba wathok oirakliबसिनि मितै हाइब जाति सिंगल लिंgai digi ngallingai gi matamda mauni le sabini haibisi set jari bising aduna khanglami adubo ngasidi yumda leibada oiro sathokpada oiro mauni le sabini haibisi khangbada wanare masina maram oidana ngautrang phaidang naha rol singna mapuroiba leiba nupi singda lakna rubadagi nupi dusu ithak irangda tawbi nupi oirambadagi imung kainaba mau mangkhre haibigi wothok mayam ama tholai मितै हैब जाति सिदि हराव कुमै खुदिं कान्थोकप ngamdabadagi सियलगी सादिं तौबगी सांग हेंगलकली अंगांग उनाबगी सुष्टि पूजा सौउंबगी मना हुटपगी लोहंग कैहोंबगी मतमना थादरीबा सेल यामसिसो अंगपनि
mi leitabigi luhong kai hong matamda palamasing asuptagi taba yadi haiba kangbu ama tholakpadigi sel paijadaba imungsingdi awaba mapiri hausuk matam asidadi pung yaiba madi isai sakpasingna ngarangdi phajana tarai ngasidi yamna tadena sanga leitaba male haibisi sinda ngangthoktaba tarbus thamoidadi soidana fauragani purama si mangda thamlaga miyoiba jati khudimak asi amatani haiduna magi jati kanu khudimak ki fijet sakset amadi saksa yuthak singna puna lamina duna nat kyoiba satna kanglon singa du thugaidana ba hotna minabagi tangai fadab leiri hainisu pausida makhatana phongdorakli makasa tharak poina panam pausigi editorial myam da thamjagi afabo oigedaba mandi lilna sikpadi hidak lay fataba migi hidak layti haibdo ngasi simak manipur thokliba sahi ama helaba kuki mi fata madi narco terrorist na mita yellow mi singna satharako lana sina mayek sengna takla habi masida luri badi india central lengak mapuna asumba thiraga aranbada sairak pidaba manbagi thawon maram oiraga atamnana narco terrorist ka khusamnaraga malemdagi mitagi khungul muthanaba lalong sa tharaklabra haibigi wangsing hangningai oirakpugum torakli maramdi aranba tawriba sikanano haibisi khangna khangsinadaba manbigi thawong sa tharakpasi isterasida tha tarago humdo helakpadagi lamdamasigi yelhomi miyamda ningdol pomnabagi asoba maramsing oirakpugum torakpadagi manipurigi central forcing maru oina assam rifles laktokinaba lamdamasigi miyamna tatana lawbusu tha taragomda helaklabi yahai nakalamaromna manipura ningsing bthoktraba matamdigi khunda laita adun leiraklaba yelhomi miyoising asi india gi miyoi citizen oirakpa si sai humdraga mangarom helaklabani haibasi ngasigi india gi supli pairi besingna khangna kari maramgi kangluk furuki land nakalamada tongsinba manbagi thawong chathaduna tha taragomdo hena leiraklibano haibigi wangsing lamdamasigi miyamna hangduna lakhalibano haibasini manipur gi hausuk oriba fibamasigi maramda india gi masak nairaba lusingba kiana lamdamasigi irang asi center lengan athuba matam loisinanaba sinba sungani haina kiarag hana phongdoklarabasu masigi ngasigi india lengana tasin khangsinadana leibigi mawong amada ngasi phawbu leibugum tawribasimakti yamna lebuk thibini haina lawbada kairoidra khali lamdam asida thokliba lan asi kanana kari maramdagi thogalibano haibasi malemgi lebak kayamuna khangnaba horoklabani haibiye adubu ngasigi india lengana aranba tawbusing lakshindana tha taragomdo hena leidibasimakti malemgi miyamna ngaknarom numoidabagi maram leiti haina khali leiba amagi manungna thokpa irang asiga horakpam khangna matam sangna asum arangi wayek satharaga loisindana thamlibagi nungwebu wanto kari leiribagi haiba wahangsing laknabagi maram sungasidi india lengakta tarakloidabagi maram leiti haina khali nakala maromdana india gi mapangal kalaba security force kaya maruk leiriba sina misa miyam gi punsi kari maram gi kanba ngamloi taribona haibasi lamdamasigi miyamda natana yumlona balaiba kyana khanglam loidabagi maram leiti haina khali adubu aranba tawbusing bulaksinna buhunabagi mahutta miyam gi punsi kanbada thauksabidabagi khulnga ko misamsing phabagi thawong sathabagi thabak lakpugum tawribasimakti lamdamasida natana india gi asumba pamba miyam gi damaktadi yamna lebuk thibani haina lawdaba yadabagi tanja lakli maramaduna hawkhibana oirabasu maralna mapot faraba kuki narco terrorist ngasubu athopa matamda india laingakna lakshalaga manipura tangdu laitaba purangnaba sinbana khwaidigi hena afaba oigani khali maduna trabri state asida miyam gi oiba lan ama india lengakta lakpa yabagi mawong laktana bangasi india lengakna hotnadrabadi afabu oigedaba mandi haiba panampausigi editorial myamni special content amoina myamna thamjari atopa pawmana zaribamda mahausagi punsida halaknaba hotnaminasi tsa zaribamda amughana fur masal nungsi sanana leiminanaba aikoi punamangna mamang sahigi memory da semkiba zaribam peace committee gi wafam taradu ngakna leinaba hotnaminasi haina thadau students association tsa na phongdorakli tsa mayai loisangna thadorakpa sirolamada zaribamda khundaminariba furup khudimaki mihut sing yawba peace committee ama zaribamda semduna lakibani masina maram oiraga manipura mamang sahi english nganiga kungohumdagi me ahumdagi tholakiba sahi farab irang asida zaribam district ki oina yawhandana furup marakta nungsi chanana laiminarakibani
TSA gi lusingbasing santi pamjaba miyuising ama oina jeribamda hanagum furup masel marakta nungsi sanana leminana ba community singi oeba forum ama atupa matamna CM-duna jeribam peace committee na lawkiba warep taradu amuk hana jashin hanana ba hotnaminasi warep sing adu mafam asida khundaminariba furup khudimaki mihut sing punna sign tawkhibani hainasu phongdorakli hingsa na community amata kannana ba sakot purakpa ngamloi ahoina duna irang thulakpa sina tha siki taruk tigi jiribamda lalon ithiki thabak punamak leptuna lakliba sina socio economic ki fibamda asuki matik sogale maram masina furuk khudimak thokpi raktuna wari sana duna mausa gi punsida hanjilangna ba khonaminasi amuga na santi purakna ba lokat pathabak sing TSA na angam thakta saruk yagan haina su mahir lup asina phongdorakli haina pau sina makhatana pali atopa pawamna hianglamda health checkup kam health toki thoram pangtokre punsilamjing maira village level federation hianglam hiran maina sinduna nomgeba health checkup kam health toki thoram amanga sikaksing district ki hianglam makhal kaida pangtokre hianglam primary health center ga puna kusamna duna pangtokpa thoram aduna hianglam PIC gi MO Dr. Elangwam Kirana non-communicable disease loinana health checkup ki thoram na su hianglam gi tungan mafam dagi lakpa miyai sani hen gi tungan ba anaba sung leyang gi mathakta lemna hitak lang tak su ki loin Dr. L Vidyapati na mental health ki matang na sarugya ki ba mifamda wangang ki thoram adu gi matang na punsilam sing maira BLF ki president Hizam Sunibala na phungtok kibada thoram masi meke som da ladiba nupi sing da health ki matang de awareness lehan ba madi nupi sing bu na de yektana thamna gi pandam da pangthokpani maira masina asiguma kana raba thoram masi makata na pangthok kani haiden su pauch da pali amarom dana UFO na thakat pa phungdorakli nongpok pana tengol lakpa loisang gi manungsa na ladiba red zone oiriba itham moirang porel gi khulngak pa mitei laloi sing gi damakta singjamai apun manupi lup amadi kawa apun ba maira pai bi apun baluk ki ima ibel singna seng thum hawai alu tel hong na sing nong mada sang da yadra ba polam kaya ama pangbiram baloinana pangal thona hapirama bu UFO central committee gi meke digi hainingai leitana thagat bagaloinana ikai khumna bu ulakli hainasu pau sida makata na phungdorakli ado hauskui nadi myam pau su matang salu sinjarage masu myam puna no babdet ngamina saina sinal sigi meke digi myang famda makata na thamjari